Makhan gi miyoy amatana ngasi faubada maram gi lamda khundaba laite maram singna mai thadoklaba yum sing adu minister kaya sina vote lepringai de lailaklaba yum sing haina makhan union na phongdorakli Lengaki college oza sing da tare suba UGC pe PBU haiba demand da hayeng amadi hanjit oza sing na mass casual leave lauduna khongjang changsil lagani haina pegok dana phongdorakli Amasung Ministry of Sports na National Center of Excellence kun sana na baba famsing laptop pada North East ki oina Imphal amadi Guwahati yawrakle Mayam bakrum jari adom ni yangbiri base Impact News ni ay pinki okram na huzipung jasi faw bagi maroi papausing miyam da pizari Makhan gi miyoy amatana ngasi faw bada maram gi lamda khundaba laite amadi lam gi tax pi khiba laite Maram sing na mai thadok lamba yum sing adu minister kaya sina vote leptringai de ki lailaklaba yum sing ni haina Makhan Union gi president Henry K Heni na phongdorakli Wafam sing asi Manipur Press Club ta pangthokiba paumi singa unaba amada haikhibani Henry K Heni na makhata na haikibada tha sigi tang tara tareta thokiba thongdok atuga mari leina na ngarang Northern Maram People's Organization NMPO na media da phongdorakiba wafam sing adu yumfam yaudabani maram amadi makhan ani yumlo na ba furup amamamni ngasi fawbada makhan na maram gilamda henjin ba laite haibasi English sing amaga chamapan supna manga dagi ngasi fawbada thokiba tongan ba case manga gi hearing na khudamni NMPO na minister kaya sina Tadubi constituency da vote karaklaba matungda makhoina mai thadokiba yumsing adu sagalakpani hairiba wafam adusu yumfam yaudabani hairiba yumsing adu ngasidagi chahi tararom ki mamangdagi saraklaba yumsing ni haiki loidana NMPO na mai thadokhiba adu media mamangda phongna makhoina tawkhibani haina lauthoklabani na Manipur lengakna yum mai thabagi thodokta chena ba miyoi sing adu khudokta fagadabani haiki aduga khabarda amar khaibiso minister gaiso na laga jumsi sahanbani mana iran si thongkhanbani khutbani hana khabarda so allegate tawi herio chakhiba jumsi mi chahi tara nipan mapan tara leiraga dukan todun leira buni minister gaiso na saba jum mana saro hana saba jum nate madi ngarang lahanda kawni sabdi chahi jum mi leibisi di chahi nipan mapan sure aduga a hoji thokiba main thokiba thodok aduga maram bazar gi mapanda jum amani nobody sai adudi minister sai hebdi langini aduso mi lampu gi mi singna changla ga sai maram na aikho gi lamni haibu gi wani aikho gi lamni hebsi court ki order mayama mana perman on aikho gi lamni aina lampu amani na sai aduna taba topa anoba jumso suksa sadi Thasi ki tang tara tareta Senapati district ki Makhan bridge manakta leiba yum singbu mai thadok lambada chenaba miyoi sing ngasi fawba Manipur lengak na fadabagi mayokta ngasi ahing nongyai National Highway number 2 Imphal Dimapur asi matam kaktana ban kauri haina Makhan People's Organization gi cherol amana hairi Manipur lengak na ozagi sinfam buthak wang na thagatuna pukning thagat payaba wafam kaya toina phongdok labasu oza singi phangpham thokpa hak sing mapung fana phanghandaba sida oza sing na pendaba faunare Manipur da lariba lengaki college oza sing da taret suba UGC pe PBU haiduna matam kaya gi mamang dagi mari leinaba sing da haizaduna laklabasu ngasi fawba lengak na tabi dabadagi hayeng amadi hangchit lengaki college oza sing mass casual leave lauduna khongjang changsin ba hauragani haina Federation of Government College Teachers Association Manipur fegoktana ngasi Manipur Press Club ta paumi sing unabada lauthokre Loina na makhata na lengak na mityeng changdrabadi lakliba September kun ga tarukta kaisampat lai mazam laikai community hall da oza sing na wakat mi famduna khongjang changsin ga dauri loina na September kun ga taret amadi kun ga nipana magi college sing da wakat mi fam gani hairi Masi fawpa lengak na mityeng changbidrabadi October 3 dagi sis work strike chatharagani haina loop asina lengak ki pukning chingsilakli panba yabadi haukiba chahi English singani ge supna tarani pan December da fekokta gi mihut singna education minister ga unaduna wari sabada fekokta gi demand adu pinana bohotna gani haina minister na phongdokiba laikhrabani Manipur da lariba mathau tawdraba mamingtagi oina lariba cooperative society sing khandokpa hauragani haina cooperative societies ki registrar Robert Khetri mayum na phongdokri
Wafam asi Manipur State Cooperative Union asinduna pangthokpa nongmagi oiba seminar ama haudokpagi thoramda registrar na phongdokhibani. Lamphel pata leiba Laishram Leira Community Hall da pangthokhiba seminar adu empowering peoples through digitalization of cooperatives haiba hiram asida pangthokpani. Registrar Robert Khetri Mayum Nahai, Hauzik Lariba, Mathau Pazana Tauriba, Cooperative Society Sing Kangatuna, Makoibu Yokatana Bohonagani, Loinana Hauzik Faubada Lariba, Society Sing, Computerization Tauba Chada, Marfutara Manga, Loisilakle, Atuba Matamda Loisinduna, Mathau Tauba Sing, Kandok Bahoragani Haiki. Seminar haudokpagi thoram aduda Manipur State Cooperative Union ki Vice President Gina Potsangbamna nungi oiba warol piraduna pangthokliba seminar asi mapalamda leiba society singa Manipur da leriba society sing asiga punna chatminabagi wakhalonda pangthokpani haiki thoram aduda Commissioner Cooperation Ais Gyan Prakash na athoiba mithunglen oikhibaga loinena lenga ki sentan khaktana Cooperative Society chalaigani haibagi wakhalon thadokpa tangai fade haiki amadi isa isana Kanna honaduna Cooperative Society singbu chakhot handuna semitlon fagat hanaba honagadabani haiki. Isa isagi khallaga kanna honabiu thawai yauna pukchen sengna cooperative society chawkhalakani society chawkhalaba matungda state su adugi kanaba adum phangani koi state Manipur pikraba Manipur state sida more than 10,000 cooperative society lai whereas Himachal Pradesh according in Sauraba Himachal Pradesh harba state sida 5,000 something kak lai cooperative society sinse adu koi lairiba more than 10,000 si loina mathau tawrabra database ama semaga district singdagi pilot project oina masak nairaba singsi aidi khara hena koi mangjin thana district ta lairiba singji financial gi mogi balance sheet oiro performance oiro loina masi assessment tawraga koina hand holding gi type ta koina khara khut sambagi type ta koina masi hona na ba ina district cooperative office na koi sir commissioner gi lamjing makha da koi hona na ba ina koi kanna koi hona jari Lamdam asigi lairik hairaba nahasingna masagi ahenba khudong chaba kharagidamakta mapalamda chattuna thabak tawbagi hainabi asi thadoklasi haina Kafin PD Minister Karam Shyamna appeal tawrakli Wafam asi LMP Technology Private Limited Khanaurem Laikai ni sinduna Manipur Press Club ta pangthokiba thabak thiriba nahasingda online gi khuthangda Manipur manung amadi mapanda kauba lanai amadi lenga ki thabak khudingmakki pausing pigedaba e thabak Haiba mobile Android app ama hangdokpagi thoramda haikibani Minister na makata na haikibada hauziki matamda internet asi yamna maru oiba potsak ama oire internet ki mateng na hauziki matamda aruba thabak kaya irai laina tawba ngamle nakalamarom dana lamda masigi lairik laishu hairaba naha kayana masagi ahenba khudong chaba khara phangnanaba mapalamda chattuna thabak tawbagi hainabi ama lairi hairiba chanabi asi afaba manate madugi mahutta lamda masida leiduna masaga chanaba thabak sing tawbiyu makhoigi damakta laingak asina matam pumna makta mateng pangnanaba sem saduna lairi haiki Technology singse 100% madugi kanabadu akoina lobungamaba adoi tardi nasigi pitribi chawkhalaba internet ki joksida akoi narul singna adi tungda lehobu yadabagi tanja lakpanina na budi mo masigi advantage launa naba honaraga daba matamni adu karigumba kanda adi lailai su haiba narul singna adi madugi challenge sida yaurga laibagi mota nisha sadana adagi yu taktana di laithuagadi akoi haureiba narol singsina tungi mirolna pitribi laiba on ba hom basida compete toba adi ngamdabagi adi tanjado akoi da lakani Matang swaisa break amalawsake break ki matungda October 18 da pangthokadoriba Maharashtra Assembly Mikhal gidamakta akanba moongda election campaign chathaba hauna khibagi pau amadi Manipur masung malem gi tongan tongan ba ipau sing puduna lakchage Impact News mayamba mukana taram nokchare bulletin asigi makhata ba pau miyamda pizari Maharashtra Assembly Mikhal gi campaign akanba moongda chathaba haure Mikhal asigi damakta Nationalist Congress Party NCP gi luchingba Sharad Pawarna Satarada Mikhal gi vote khom khibaga loinana miyam gi oiba mifam amasu pangthoki mifam aduda wangang laduna Sharad Pawarna BJP na luchingba state government pu hunduna ngangki mahak na hai BJP na luchingba state government asi miyam na pamnadre state asida thokliba isingi chaw amadi ikangi wathok kaya asibu usinnadana leithokle haiki
NCP की लुचिंगबा अजित पवार सु पुणे दा पांगथोकिबा पार्टी वर्कर्स सिंगी रैली दा सरुक यारदुना BJP ना लुचिंगबा स्टेट लेंगाकपु क्रिटिसाइज तौखी नाकल अमरोमदा शिवसेना यूथ विंग की लुचिंगबा आदित्य ठाकरे ना मुंबई दा पांगथोकपा पार्टी वर्कर्स सिंगी रैली दा सरुक याखी शिवसेना की रैली अदुदा NCP की वर्कर कया सु सरुक याखी लोइनना मिखल असिगा मरी लेनना NCP की इलेक्शन मैनिफेस्टो ngasi मुंबई दा फोंगलगनी हाइरी लोइनना ngasi मुंबई दा BJP की लुचिंगबा सिंग अमदी स्टेट असिगे चीफ मिनिस्टर देवेंद्र फडणवीस ना प्रेस कॉन्फ्रेंस दा वांगांगनी हाइरी पनबयाई महाराष्ट्र असेंबली मिखल की मथंग था अक्टोबर कुनगा माथोई दा पांगथोकदबनी अदुगा मिखल की वोट मसिंगना अक्टोबर की कुनगा मरी दा थीगदबनी Ministry of Sports na National Centers of Excellence kun sananaba mafam sing laukthokpada North East ki oina Imphal amadi Guwahati yaurakle lakliba kumjali singani ga supna kunga mari amadi kunga nipanda pangthokadoriba Olympic Games singda lebak asigi afaba sanaroi sing puthokpa ngamnabagi pandamda Ministry of Sports na lebak asida National Centers of Excellence kun sanabagi warep asi lawrakhibani लोइनना सेंटर ऑफ एक्सेलेंस खुदिंगमक्ता स्पेसिफिक स्पोर्ट्स मरीदगिना तरुक फाउबगी फंड सिंगसु थादगनी हाइरी यूनियन मिनिस्टर फॉर यूथ अफेयर्स एंड स्पोर्ट्स किरण रिजिजुना हाई सानरोई सिंगदा मफम अमदी मतम चाना ट्रेनिंग सिंग पीबा ngamhaurabada sanaroi singna sanariba makoi makoigi masana sing adu hena haithoi singthoiba ngamgani Twitter da thagalakpa cherol amada minister na hai sports center sing asi chawkhatna bagi pandamda center na lokhalakliba thaurang sing asida state government sing nasu mateng pangbiu hairi National Centers of Excellence thamnana ba khangalaba mafam sing adudi Imphal Guwahati Patiala Trivandrum Chandigarh Sonepat Lucknow, Kolkata, Bhopal, Bengaluru, Mumbai, Amadi, Gandhinagar, Aduga, Delhi ki oina Jawaharlal Nehru Stadium, Indira Gandhi Stadium, Major Dhyan Chand National Stadium, Dr. Karni Singh Shooting Range, Dr. Shyama Prasad Mukherjee Swimming Pool Complex, Amadi, Aurangabad, Tana, National Water Sports Academy, Khelo India, LAP, National Boxing Academy, Khelo India, Rohtak, National Wrestling Academy, Hairiba Singh Asini. Manipur University Inter-College Kabaddi M/W Tournament 2019-20 ngasidagi University asigi campus ta College Development Council MU gi Director Professor T.S. Ratan Kumar na haudokre ngasidagi hauraga September 15 fauba numit humni chupna chathagadoriba Inter-College Kabaddi Tournament asi Manipur University Sports Committee Kanchipur gi mityeng makhada Manipur College Imphal na sinduna pangthokpani ngasigi thauramatuda Department of Manipuri MU gi HOD Dr. K.S. Joy Chandra, Department of Mathematics की Associate Professor N.G. Marvanjan Amadi, Manipur College के Principal Dr. R.K. Radha Kishore Susarokyaaki. अरोइबदा बुलेटिन से हेडलाइंस अमुक हन्ना मियाम दा थमजरी मखान की मियोय अमतना ngasi फाउबदा मराम की लमदा खुंदाबा लेते मराम सिंह मई थादोकलंबा युम सिंह अदु मिनिस्टर कयासी न वोट लेप्रिंगे दगी लेरकलबा युम सिंह ने हाइना मखान यूनियन न फोंगदोरकले लेंगा की कॉलेज ओजा सिंह दा तरे सुबा UGC पे पीबीयू हाइबा डिमांड दा हयेंग अमदी हंचित ओजा सिंह न मास कैजुअल लिफ लौदुना खोंगजम चंगसिलगन हाइना फेगोक्ता न फोंगदोरकले Amasung Ministry of Sports na National Centers of Excellence kun sananaba mafam sing lautok pada North East ki oina Imphal amadi Guwahati yaurakle